Meekhal gidamak maheiroi singna khatna cheinabagi mahutta malemgi oina honglakliba technology ki khongjelda yaoba ngamnaba honaba mathou tai IIT NEET yauna tongan ba competitive exam singda lamdam sigi naha sing masing hengatnaba honase talent awatpa leite hotnabana eikhoi ki sothabani haina Chief Minister N.BIREN na phongdokre wafam asing asi Mantri Pukhida leiba IT Park ki Innovation Hub Manipur IHM da Destination Infinity Manipur IT Startup Challenge ki makhada puthokpa tongan ba technologies ideas singe model project sing yengsin khongsatta phongdokkibane IHM ki conference hall da pangthokiba paumi singa unaba aduda makhatana Chief Minister na phongdokkibada lebak asigi Prime Minister ki wakhalon tung inna Atmanirbhar Bharat amadi vocal for local gi pandamda IHM gi ase mamang chehi gi March thada hongdokkibane hauzik fawada mafam asida tongan ba institution singdage apunba maheiroi lising amaga chani romna technology gi oiba training tokhiba leire loinana miyoi kuntaruk lomna internship laukibaga leire mafam asida hangdoklakliba robotic lab artificial intelligence lab na chingba sing asida puthoklamliba technology ki idea sing ase thagatningai oi All India Robotic and Automation ga tied up taunaba miyeng changbasu leire maruoina flood monitoring system smart control of home appliance amade gravity sizinaduna anemba mafam amadagi awangba mafamda ising singkhatnaba puthokliba ideas ase practical gidamak pilot project oina paikhalagani haike Amaromda malemgi oina honglakliba technology ki khongjel asida eikhoi yaudaba yaroi lamdam sigi naha singna positive oiba wakhalonda mai onsinba matam oire IIT NEET na chingba tongan ba technology ki exam singda lamdam sigi maheiroi sing khanba ngamagi chang yamna nemle maru oidaba issue singda mai onsinba thadoklasi Meekhal gidamak irang sagatpagi mahutta technology world asida saruk yaba ngamnaba eikhoi maheiroi losingda mai onsinba mathou tai lamdam sigi naha singda talent के awatpa leite hotnadabana eikhoi sothabani haiba wafam sing thamki singsi aina no mataba se I triple IT ki nane function no lai triple IT da ko Manipur ki satra ho yo onde satra amma ba ho yo onde kari gi no khanda adma IT ki jungni but adom da concentrate to what adom election gumba satra ki election ri phuni Kari kana bugino, kari dormake the ins satragi panana bokona by the government that matam yoina, Taurakan, Sangakan, the government pun seminar kana, school pakadan bagi oiro, waza wat bagi oiro, satra wat bagi oiro, Taurakan. Akwai masian election the puna regulated. Stop it. Adusha is on the triple IT gida, eikhoi gi mi yaoba ngamnaba, yang was a NEET gida, kanogi Doctor gi MBBS ki do result gi ma khoi mi kya mi hoge adum do ina khoi focus bi dre adun nei na na je nan issue da khoi issue won tho ga lai re issue core issue sing si mang ta re core issue sing si da khoi concentrate ro ga leba sim si leba kan je adu ngasi global gi change si da IT gi change si da akoi ka shu khoi son banate akoi gi lai ba talent sing son banate but I effort to do. Khona de. Al madum khadam de me am la ya.